ꯂꯥꯗ ꯆꯥꯕꯁꯦ ꯄꯥꯛ ꯄꯥꯛ ꯐꯪꯗꯦꯕ ꯅꯨꯡꯗꯥꯡꯗ ꯑꯌꯥꯝꯕ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯆꯥ ꯐꯪꯉꯦ ꯂꯥꯗꯒꯗꯤ ꯆꯥꯅꯤꯡꯉꯤ ꯄꯣꯠꯅꯤꯗ ꯐꯪꯗꯕ ꯋꯥꯅꯤ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯆꯜꯁꯤꯗ ꯂꯩꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯍꯋꯥꯏ ꯃꯇꯣꯟ ꯂꯩꯔꯦ ꯍꯪꯒꯥꯝ ꯃꯆꯥ ꯃꯆꯥꯗꯣ ꯀꯨꯞꯅ ꯈꯔ ꯁꯣꯏꯔꯦ ꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ 2 ꯂꯩꯔꯦ ꯁꯤꯗꯅ ꯍꯣꯔꯦꯟ ꯊꯥꯛꯅꯅꯕ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯁꯣꯛ ꯇꯧꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯦ ꯁꯤꯗꯅ ꯄꯥꯈꯣꯟ ꯃꯊꯪ ꯃꯊꯪ ꯊꯣꯡꯉꯒꯦ ꯊꯣꯡꯕꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯎꯠꯄ ꯉꯝꯗ꯭ꯔꯁꯨ ꯃꯆꯜꯁꯤꯡꯗꯤ ꯎꯠꯂꯝꯒꯦꯅ ꯇꯧꯕꯅꯦ ꯆꯒꯦꯝ ꯄꯣꯝꯕꯗ ꯊꯥꯛꯅꯕ ꯌꯦꯟꯁꯦ ꯈꯔ ꯇꯥꯎꯊꯣꯛꯆꯔꯦ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯛꯑꯦ ꯍꯧꯕꯗꯩꯗꯤ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯁꯧꯒꯠꯂꯕꯅꯤꯅ ꯌꯦꯟꯁꯦ ꯊꯥꯛꯆꯤꯟꯕ ꯌꯥꯔꯅꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯄꯤꯛꯇꯛ ꯄꯤꯛꯇꯛꯅ ꯁꯦꯒꯥꯏꯕꯤꯔꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯥꯊꯣꯛꯄꯤꯔꯦꯕꯀꯣ ꯌꯦꯟꯁꯦ ꯑꯗꯨꯒ ꯊꯥꯛꯆꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯊꯥꯎ ꯁꯣꯛ ꯇꯧꯔꯅꯤ ꯊꯥꯎ ꯁꯣꯛ ꯇꯧꯕꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯉꯧꯔꯤ ꯄꯥꯈꯣꯟꯁꯦ ꯊꯥꯛꯑꯅꯤ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯁꯛꯇꯨꯁꯨ ꯂꯩꯔꯦ ꯊꯥꯡꯊꯔꯅꯤ ꯃꯌꯥꯝ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯁꯛꯁꯨ ꯂꯩꯔꯦ Hi everyone ꯉꯁꯤꯗꯤ 2025ꯀꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗꯤꯁ ꯆꯒꯦꯝ ꯄꯣꯝꯕ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯑꯗꯣ ꯌꯦꯟꯒ ꯄꯣꯝꯕꯅꯦꯕꯀꯣ ꯁꯤꯗ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯀꯣꯠꯅꯕ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡ ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯀꯦ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯐꯥꯔꯁ ꯕꯥꯏꯠ 하왜 미미지다 왜 뭐 또 내 거야 하왜 뭐라 미안 진짜 사 ꯉꯥ ꯊꯣꯡꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯗꯨꯅ ꯍꯦꯟꯅ ꯆꯥꯛ ꯆꯥꯕ ꯌꯥꯏ ꯀꯩ ꯈꯨꯍꯥꯎꯅꯣ
ꯂꯥꯗ ꯆꯥꯕꯁꯦ ꯄꯥꯛ ꯄꯥꯛ ꯐꯪꯗꯦꯕ ꯅꯨꯡꯗꯥꯡꯗ ꯑꯌꯥꯝꯕ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯆꯥ ꯐꯪꯉꯦ ꯂꯥꯗꯒꯗꯤ ꯆꯥꯅꯤꯡꯉꯤ ꯄꯣꯠꯅꯤꯗ ꯐꯪꯗꯕ ꯋꯥꯅꯤ ꯆꯥꯕꯤ ꯃꯁꯤꯡꯗꯤ ꯑꯗꯨꯝ ꯄꯨꯛ ꯊꯟꯖꯜꯂꯛꯑꯦ ꯄꯨꯛꯀꯁꯦ ꯁꯨꯝ ꯂꯨꯝꯁꯜꯂꯛꯑꯦ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯖꯟꯈ꯭ꯔꯦ ꯆꯒꯦꯝ ꯄꯣꯝꯕꯅꯤꯅ ꯄꯨꯛꯀꯁꯦ ꯌꯥꯝ ꯂꯨꯝꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯅ ꯀꯣꯠꯂ ꯂꯣꯏꯁꯜꯂꯦ
ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯛꯁꯦ ꯃꯌꯥꯝ ꯍꯥꯞꯃꯟꯈꯤꯗꯅꯀꯣ ꯂꯣꯏꯁꯤꯟ ꯅꯥꯟꯅ ꯆꯥꯕ ꯂꯣꯏꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ